Scheduled Tribe Demand Committee Manipur Talliba demand Asi Thabak Changbada Reservation Phangnaba Natte haina Kshetrigao Assembly Countituency MLA Sheikh Noorul Hassan na phongdokhre. Wafam asing asi Imphal East District ki top khongnang makong Khetri awang laikai da leiba MLA Sheikh Noorul Hassan ki mayumda pangthokiba nongmagi oiba public convention amada mahakna phongdokhibane. Kshetrigao East ki MLA Sheikh Noorul Hassan ki luching makada steps to be taken for the ongoing crisis haiba thim makada pangthokiba thoram adugi matangda mahakna hai Manipur Land Revenue and Land Reformation Act asi khwaidagi maram chadaba act ama oire act asi nauna samdok samjin tawduna uniform law ama laihanba tangai fade amaromda hojik thokliba lan asi loishinaba honabada aikhoi kudingmaki thodang lei yeknaba masha khangdokse lan gi matamda aikhoi masel onsinaduna leirabade lan asida aikhoi maithi nabagi machak oigane minister MLA amadi lainga ki official singda onsilaga lan mai pakadaba nate Stdcm apun bagi saktam da singnarakpa singi mayokta yalhomi singna amata oina leple hojik thokliba lan asigi maru oiba wafam sing khangdoktuna lan mai pangnaba honase lan horakpadagi hauna tampake MLA singna political party ki khenaba amata thamdana amata oina honaduna lakle leibak ki apun bagi saktam da akan basapu pirakpa matamda MLA amani haina fam kolaga leigadaba nate leibakna mangda tharaga thabak togani haina su mahakna makha taki MLA single level lagi ekoi khumpham kayama firem kayama lawraga sanction da banate sanction le amadi susoi shoidana thajabiyo lang soidana loigani lang loiraba matung da ekoina chatkadabo future ekoi makaina decide tawgodobane lang namnana gi damakta ekoi unitedly liminaba makar changi sarkar ka pangtai tai na bana ekoi gi Issue singi solution oiroi solution di bada ekoi masen marakta mating pangnaba amadi ekoi ge differences sing table da phaminaraga wari sanaraga aina khaliba wakan sing thoknaraga afaba sing longminaraga mangom da chatpa natana ekoi ge Manipur iramga imaleba kanglaipa shanti leiba mating thokpa idribi da matam chupada mayek sing na khoidagi hena sakti leibadam ba jati ama leite haiba tak sai ba taragade ekoi punna chamina ba changi ngasigi mifam aduna tongan ba waref khara lauki waref sing adugi manungda Manipur gi apun bagi saktam kaibi yaroi Manipur manungda separate administration thamba natroga chana ba yaroi aikhoi punna narco terrorist sing mayok nabaga loinana atubada NRC chana hanba niyom na yadaba mongda police station sing dagi laukiba lomai sing atubada lengak te pisinduna lo mapung fana leiba lengak ama ohenbada Kshetrigao FC ke MLA na angama mateng panghanba lan asida sugapan nanglaba miyoi singda ACSC ke MLA amasung miyamna angama mateng pangsinba MLRLRX samdoktuna uniform land law ama lehanaba honanaba MLA deduction ba yauna maite amadi maite pangal ST list chalhanaba honabiyo haina MLA deduction ba haiba warep yauri